Council of Higher Secondary Education Manipur na louba Higher Secondary Examination gi ngarang physics thokpa numita question paper leak oirakhiba aduda Chennabani Haiba Meeoi ani ngasi Manipur Police ki cyber crime unit na phagatpa ngamkhre hiramasiga mari lainana ngasi ani suba Manipur Rifles ki complex manungda leiba Manipur Police ki cyber crime unit ki SP gi office ta pangthokpa paugi mifam amada cyber crime unit Manipur gi SP N John Hai question paper leak oihankhiba aduda Chennaba khudingmak phagatnaba akanba investigation chathari thawdok adugi matangda kosem gi controller of examination na cyber crime unit ta wakanama thangalakhi wakad adugi matungina case ama register tawraba tungda cyber crime police station gi osina luchingba team amana investigation chatharakhibane investigation aduda question paper leak oihanba aduda Chennabani Haiba Thobal Nepra company makha lekaidagi maibam Sunil chahi 36 apokpa maibam ibomcha kouba Meeoi ama phagatpa ngamkhi mahak Thobal da leiba Paradise English School da vice principal loiduna physics takpada natana examination adugi AOC su oiribani question leak oibagi tawdok aduda makha tana kana chenaribage haibadu akan momongda tigali Faraba maibam Sunil Kota Putoklagani, Makatana Sigumba Todok Singasi, Tokhandanaba Amade, Achangba Mahiri Kunai ama Samkanaba examination duty Tariba Oza, OC AOC Amade, SO Singna Section View Hainesu Mahana Makatana Pongdoki. Ngarang Mars ki tang hum 2025 physics ki paper thokpani ko physics ki paper je WhatsApp social media ki da leak oire na koi da borop kosem gi controller of examination na complain ama lakpadi ge koi pau khange hek lakpaga akoi case ama register tawre adudi OC ama di agi SI IO singna adugi matang da kan thijan ba howi satra singi khalaga koina cases kitang special emphasis upi handak bosem gi thokhiba du thokhiba ma di handaki kosem gi jijo koina special emphasis ki kitang pi kanna thijal ba tung da hauji buki oina di maibam Sunil Kumar na physics ki oza Paradise English School Thobal da oiba VP ni mana school la sigi amadi exam center sigi AOC oina ju leibani ko hairiba nupa je hauji buki oina di ma phare amadi ma machin hangba amadi atop chenaba sing akoina jingnaba khara leiri adugi do kokhathri notice tha gare samandau gare ngasi 11 gi exam ju leibani na moi 11 gi da moi engage to khotpa kha yawda gi kitang thengdari adu moi laga moi ju makhata na investigation tokthagini Nakal amaromda Manipur Police ki cyber crime unit na pangthokhiba paugi mifamadu loikraba matung ngaihak kanaraga question click oihanbagi case aduda Chennaba Meeoi amasu phagatpa ngamkhi hairi Police ki pawman hai faraba Meeoi adude Thobal okramdagi ningombam Jagadesh chahi 36 apokpa ningombam Bidyaswar kawi mahaksu Thobal da leiba Paradise English School da oja oibani hainasu police ki pawsina makhatari